Mayam asi video si Manipur top channel digi update tawjabani aduga UPSC na lawbe exam 2018 gitu result out oire aduga first aba misaktu first rank lakpadu kansak Kataria magi roll number na 1133664 ni aduga Manipur dagi su miyoi ahum yore adu makoi maming singdu mathang haijarake aduga ani subada second holder da lakpa adugumba topper duna ani subada Akshat Jain kawe adu mahaki roll number na 11044007 ni aduga ahum subada lakpa amagi mamingna Zunet Ahmed aduga magi roll number na 0863569 ni man ahum super rank topper da lai aduga amana mayam moigi si khanba service si khanbagi magi se IS haiba mane IFS haiba mane IPS haiba mane Central Service Group A ne Group B ne adu apun moi khanba masing sida loina pire official website ta thokpane direct official website ta upsc.gov.in da sangaga PDF file format oina results download tawbiro adu ahamra dum thengnarni IS to ina khalisi general dagi 91 OBC dagi 48 SC dagi 27 ST dagi 14 apunba 180 samaina IFS kisu IPS kisu loina pitu mm my group wise ta my selection tawbuse loina pitu maru oiba singje myam ayeng bigesu direct website ta salaga direct si result si yengba yare khena ba post mai khena ba vacancy aduga magi aduga pibising do loina sida hape aduga kona sida mai sugum row number kharasu piriye hade ka provincial oina selection tawba kangu ko mi chama ga mapan pla mai row number sing sida loina pm yengningba sugum ba yenga du kangu su dum yengbiyo aduga magi phone do oina interview yawbo kangu gi su magi result out to after 15 days ta haidokani hai si result ja haidok pa loikhre after 15 days ki matung na magi result suma out to gune hai phone number tarok sing de sida loina hape maroi be sing chu loina pithoi sida sisna exam roll number sing ne sida laire myam under UPSC na lokiba exam da first topper oikiba du Kanisa Kataria my total mark to magi herakke myam magi written exam da amasung my plub total apun mama phangibse du da ko 1750 phangba aduga my interview test da personality test na mark se 275 phange aduga total mark mana phangbase 2025 mark phange aduga ma first rank lai all India yuena aduga first third thuki rank talakpa kangu do ahan badana first rank dana haji hai kare Kanisa Kataria first rank lai second dana mu Akshat Jain adu third dana mu Zunet moi ahum sina first second third rank lai aduga top na Manipur dagi su ahum khag yore mogi row number du sairakke aduga mogi maming na sing badugum bakhar du sairakke stayo aduga sida karame first flop khan base moi 758 phang khalle my total da khan base ISK adu da moi khena post pirani aduga maru oina moi atopa kano khra wali sida ahan bada mai Kanisa Kataria my row number se 1133664 ne adu ani subna Akshat Jain gi 11044007 aduga number 3 position da lakpa rank 3 da lakpa sina mo 0863569 mo hongi ni sise aduga khoigi mai Manipur gi hongu yarakpa da adugi so hirakke sida laire Manipur gi ahan yarakpa si 517 serial number da aduga magi row number na 0871432 mingna L Angsim Dangsawa Marlin
Maring, sorry. Dangsawa Marin. Mane, serial number 517 da lae. Aduga ani subana muk serial number silare ani subana muk serial number 535 da. Adu magi row number na 6318126. Aduga mingna Kanguzam Sunindra Singh. Aduga amana mu ahum subana mu serial number 556 da. Sida laire serial number 556 da row number na 4403576 mingna Ningthaujam Johnson Singh Maitai Masa Manipur dagi ama ani adu tribe ama aduga ahum punna khale Manipur dagi aduga mayam sigi video si Manipur top channel dagi update taujabane aduga Manipur dagi yorokpa adugumlaba alaiba kharaba mi ahumdo magi ahanbaduna magi mamingna L Ansim Dangsaf Maring ne aduga magi row number na masagi row number na 0871432 adugi magi serial number na 517 da lae aduga anisubada na Kanguzam Sunindra Singh magi row number na 6382126 ne aduga magi na lakpa serial number na 535 ta lae Manipur dagi ne aduga ahum suba lakpasina Ningthaujam Johnson Mitai aduga magi row number na 4403576 ni aduga magi lakpa serial number na 556 ta lae aduga yamna nungaijaba phongdoksari aduga maru oiba atopa paw di ahenba do mu update tawjarake aduga mayam video sibu like taobiyu amasung share taobiyu and thank you so much. Bye bye.